Kurumjari. SKTV Manipur Pabu Yangbiri Pum Namakpo, Kondrakpam Sanatombina Daram Ukchari Ahanbada Maruiba Pau. State Krishi Mela English ngani kungamanga ngasi hogdokre state amakaktanatana Laipak ama Chowkatpada Lau Singuna Achouba Thodang Lori haina Governor Ajay Kumar Ballana Fongdokre. Manipur ki miyam hojik hingnabagi lantengna banatana nungai yaifabadi fangdre haina MPCC ki President K Megachandrana haidi. Maitei amadi Maitei Pangal gi mari tana thanaba yaroidaba marini social media da hunnariba sing para tambiba mathau tai haina amuko gi President PH Nando Luwangna fongdokre. Amasung Manipur da sagaliba National Sport University chada marifu humdoi hena saba loishilakle haina Youth Affairs and Sport ki Union Minister Dr. Mansukh Mandaviana fongdokre. Haujik Pau Sandong na pijadi. State Agricultural Management and Extension Training Institute SAMETI Manipur amadi Manipur lenga ke Department of Agriculture na sinduna thasi kungamanga degi hauduna kunipan fauba chathagadaba State Krishi Mela English ngani kungamanga ngasi degi Palace Compound leiba iboyama sumang lela sanglenda Manipur gi Governor Ajay Kumar Ballana haudokre Mela haudokpagi thoram aduda Central Agricultural University Kau Imphal gi Vice Chancellor Dr. Anupam Mishra Amadi Agriculture Department Governor of Government of Manipur gi Principal Secretary Arun Kumar Singh Hasu Sharukya ki bagalwenena lamdamasi da leiriba laumi kuningamanga da fangpam thokpa beneficiary sing khutsinaki amadi tongan ba district sing digi lakpa laumi sing na puthokpa chana thakna bagi potlam sing gi oiba stall kuntra ga taruk hangduna laumi sing na lamdam asida puthokpa pothok sing utki Agriculture gi lamda khang hairaba kaya amadi laumi singna punna saruk yaduna pangthokiba thauram aduda Governor Ajay Kumar Ballana haikibada Manipur khak natana leipak ama chawkhatpa haiba asida agriculture na achouba thodang lori masina entrepreneur kaya semaknabagi machak amasu oiri masimakna laumi singi oiba scheme kaya semduna makoibu pukning thogatlibani state lengak asinasu laumi singi oiba thabak thoram kaya paikhatuna makhatana laumi singi damak honarakigani Aikoi kuding maknasu laumi singbu pukning thogatuna pothok kaya puthoknanaba pandamda hena pakthok chawthoknanaba aikoi kuding makna honasi ngasidagi hogadoriba mela asinasu laumi singda hena thauna haptuna laumi singda hena kanaba mela ama oiragani haiba wafam thamlaki Their dedication and innovation serve as an inspiration to the entire farming community, and we take immense pride in celebrating their achievements. One of the valuable aspects of this Krishi Mela is Farmer Scientist Interaction Program, which will create more opportunities for farmers, experts, researchers, government officials, and stakeholders to exchange ideas and knowledge. You can raise your doubts during the year. You will be facing many problems. You can share that and may find some solutions, or at least the Central Agricultural University can work on some of the problems which you encounter while doing your agri practices. Further, this event will ensure that farmers can avail benefits under various government schemes. Government of India has been promoting large number of schemes. Few were mentioned by the conveyor. Essential farming equipment such as water pumps, sprinklers, backpacks, sprayers and biofertilizers will be provided at subsidized rates. These resources will help farmers in improving their efficiency, reduce manual labor and increase productivity. Samvidhan Bachao Rashtriya Padayatra Jai Pabu Jai Bhim Jai Samvidhan Abhiyan ki thoram Bishnupur District Congress Committee na sinduna Bishnupur District ki manung chanba Nachong Maning Laikai Community Hall da pangthokre Laipak ngakpada miyam gi sakti changi kumja lising ani taraga mari dagi Manipur da BJP na laingak pairakpadagi hingbada awaba fibam ama lakli masigi maru oiba maramdi constitution bu Chatnagadaba haiba niyom sing ngakpangamdabagi ni haina MPCC gi President Kaisam Megachandrana Fongdoki Miyoi kayasu Kanglup ki irang asina maram oiraga chafam tumpham khangdana relief camp ta leiriba asi leipak asigi constitution ngaktabadagi thokpani
Leipak asigi lo leina leina miyamgi punsi amadi lanthum ngakpa ngamdre masi kannaba hotnaba matam oire matam asi amana amabu hunnabagi matam natre Manipur gi miyam hojik hingnabagi lanthengnaba natana nungai yaifabadi fangdre haiki thoramadu loishilakpada Manipur Pradesh Youth Congress ki President Wahengbam Ananna Luchingduna Constitution Kallasi Bharat Kallasi Miyam Kallasi haiba kholaw kayasu lauki Aikoi puramaki hakase central government na supai paisana nasi sanari marmasina aikoi samvidhan kandanaba miyamgi asiguba miyamgi hak mayam singado ikai khunanabagi namakta nasi mafam khudimakta Manipur ki Congress Party Manipur Pradesh Congress Committee ki leader singa nasi mafam khudimak chatuna samvidhan kandanaba direba kasi aikoi hak leroi state nasi aikoi hak leroi aikoi puramakna Naha singi sabat orang, ahal mereka singi sagar di skim founder apa itu hak, imai itu singi rupi singi hak, lada singi naha singi lain kahima singi tabak founder apa hak yang singi do, apa masyarakat, Bharat ki संविधान di kai nama, ada tu masyarakat boleh bertanda, koi suai itna, miyam ki kolawat tu tanah ni, amasu ada tu dictator singi bohong ado. Bharat ki lega kasi chathari ba modi ki lega kasi chathari ba mayam singado mai koi lega kasi lei ba kai ki kai koi thengna ba ngamaro hai ba se asi khangbi daduna Pangal Student Organization PSO Manipur na sinduna chahi khudingi leptana chatharakpa taratare laksuba iftar party ki thoram ngasi Lilong Higher Secondary Madrasa da pangthokre ngasi ki thoram atu da saruk yakiba amuko gi President Pharoijam Nando Luwangna Maitai amadi Maitai Pangal ani asi kaidonungda tana thana ba yararoi matamadu ki ningthauna Maitai nupi piduna amadi lam piduna nungsi chana na laiminarakli lura ba safam lampam kayada amatta oina chatminarakli Maitai Pangal singna lamdam masigi damakta achouba thaudang sing loduna lakli haibagi mayak laraba khudamdi Maitai Pangal sing asi Lalup Kaba Yaurok Libani, Lalup Kaba Yauba Haibasi, Lura ba Safam Lanpam Singda, Saruk Yar I Haiba, Takpani Haiki, Magna Makata na Haiki Bada, Handak Marak social media Kutangda, Kanglup Anigi Mari Kangdaba, Mioy Karana, Chainaba, Hunaba, Ngangnaba Tauriba Asina, Nipum Kuding Makta, Awava Ohele, Kanglup Pikpa Chauba, Chainaraba, Ngangnarabadi, Loina, Ngamningba Amadi, Angam Tanaba Haibasi, Mahusani, Asigumba Kanglu Furup Naiba Sing Asi Amata Oina Tengna Minaduna, Mahusagum Tangdulay Taba Iramdam Manipur Amasembada Amata Oina Thaudang Lominaba Mathautai Haiki. Kanagumba Pitribiga Topaleba Hiladi Mapagi line didn't Chakibama, Mamagi line the Chakibama. Punjan give us my label, Badu. I quite the Manipur Leba, my Taipangi uniqueness, Top Hargadi, Linina Mapa, Shiba Mapa Kaudava. Kau gidi ara pone ko sida lam chile riba Manipur gi leriba koi pe phim me amdena mapado kau tho gidi ara pone ba oi phim dena brahma dale pa maitai sing maitiro nangdre bo ji akoi pe phim jing duna ji to adu ai koi gi maitai pang ching asi gi uniqueness ase top magul ladi kai ra kada lining duna mapa ge dum lo aduga loan koi ni ngangi bi loan amai pz masisina pz sina masigi na mama gi lawra phajaba mama bu sung siba mapa bu sung siba phajaba Kalama Purgala is a top topa, Masi uniqueness, Malay has a Masi Kalu Nabagi with Zuzu, a quay Lamdam Sigmate Pangan, Ipa Tolisi in Ocean, Masi talk to them now. PSO gi President Farid Bogi Mayum Nahai, PSO Manipurna in Kumjal ising Anigani Panda, Hexafong Lakpadagi Jahi Kudingi Leptana, Iftar Party as he Pangtokuna Lakli, Masi Leminariba, Ekoi Masen. Ahaw athum khara asi chamin thakmi naraga nungai nadaba pomnamak thadok minaduna amadi afaba wakal puthok minaduna nungsi chanana amatta oina hingminnabagi pandamda pangthokpani kumjali singani kungi humdogi me ahumdagi lamdam se thokriba achouba irang asna maram oiraga ngasi fawba relief camp kayada miyoy kaya changjafam lawduna leiri magna makata na hai lamdam asida delimitation town Taunaba Lokalakliba Kongtang asi Lamdam Masiga Chanaroi, Maram Diningtina census Tauraba Matungda, delimitation asi Taugadabani, Adubu Irang Amadi issue Tana, Talaba Laidaba, Manipurda, delimitation Tausilaga, Meam the Achoba Irang Ama Amuk, Haurukanaba, Baton Tobugum, Tokani Hainasu, Ferid Bogi Mayumna, Marilena Singda, Tamlakli.
2023 की मेदगी चथरक अदुगुंबा इरांग असिना मरम ओइरकांदा यामना लाइबक थीबा मओंगदा रिलीफ केम दा लेना अखोगी क्लास 10 के 12 के एग्जाम थाब सात्र मैम यावख्री अमसुंग इवन मसिगी इरांग असिगी चैथियंग मरम रिलीफ केम दा थौरी हो याना सीगे तोरक अदुगु सुसाइड अटेम्प तोरक मियोय क्या यावरे अदुगु ngasi फौदा ngasi इरांग असि पालिम लेंगा असिना कंट्रोल तौदना ngasi शांति प्रोपंग gamdabdagi शांति प्रोपंग gamdana leirige marakta amuka hanna mohoi masen chauki munarapodagi ngasi lamdam se tangdu reita da mongda pyar thamdana ngasi leiri adubo central government ngasi appeal tawjaning badi yam thuna lamdam se da शांति प्रोक्तना रिलीफ केम दा leising mayum da hanjin hanbagi adu mukdong chaba koi sinbiyo amadi lamdam se शांति amon na handilaknabagi lambi adu central government da madu sinbi nabagi damakta PSO ki mekai da appeal tawjari loinana lamdam se da delimitation tawgani hain ngasi honarakli base masi ngasi lamdam masi manipur se stanaroi habdum PSO mekai de thamjage maramdi yamna matik chaba census ama tawra matungda delimitation se tawgadobni adugumba irang ta khoi gi issue ta thallaga leiba lamdam masi da hallaga delimitation tawjillakanda achoba ihobo mahorok nabagi machak oigani haibse PSO ki mekai de thamjage Manipur da sagaliba National Sport University chahi asigi February tha faubada chada marifu humdoi hena saba loishilakle haina Youth Affairs and Sport ki Union Minister Dr. Mansukh Mandaviana phongdokre ngarang Parliament ki Lok Sabha mifamda Manipur ki MP Dr. Bimol Akoijamna hangkiba wahangi paukum piraduna mamangda National Sport University asi semba saba loinaba English ngani kunge mari ki December kunge mangada matam thakibani adubu Manipur da haukiba chahi ani asida thokiba thogdok wathok asna maram oiraga university asi loibegi pandam chatliba chahi asigi November 13 ta nauna thakre haujik Manipur da sagatliba National Sport University asi officiating vice chancellor amagi makhada leiri atuba matamda regular vice chancellor ama hapnanaba process tawri masigi damakta application kaya ama ministry da fangle vice chancellor khannaba central lengak na panel ama search selection committee haina semle University asigi sanction amadi legadaba faculty members sing yathokle faculty sanction tawkibagi manungda professor ama associate professor ani amadi assistant professor nipani masida actual faculty shurakle supnagi associate professor ama watli haina phongdoki Malemgi fambakta Manipuri classical dance maning halakpagum ure Fajaba saktam amuk hena malem da masak takpa ngamnaba honaminasi haina Tripura da pokpa Manipuri classical dancer Sudev Kumar Gosna phongdorakli Sudev Kumar Gosna SKTV News ka ngasi kaisamthong elangbam laikai da leiba Imphal Times pauchi gi office ta unaba amada mahakna makha taraduna Manipuri classical dance pamjiruba artist singna art form asida khongdaruba matamda pak chawraba art form asigi maramda hena khangningba amadi hainingba poi Adumoinamak Manipuri classical dance asida traditional dress ake amau amadi masida changliba senfam puthokpa ngamdana pamjarabasu lam asidagi tokiba kayani haiki Manipuri classical dance asi bhakti na punduna chatpa tamliba maikei loiba naidaba art form amani jagoigi hiramda inak khunba leipak amagi chauthok chaningai oiriba Manipuri classical dance asi amuk hena malemgi jagoigi fambakta Fida Kanbangam Nanaba Center Amadi State Asigi Marilenaba Authority na meeting Changhaningi Hainasu Sudev Kumar Gosna Makatana SKTV News da Phongdoraki तो आजकल जो रिकॉग्नाइज हो रहा है वो थोड़ा सा मेरे हिसाब से थोड़ा सा कम हो रहा है आउट ऑफ मणिपुरी डांसर के लिए आउट ऑफ ये थोड़ा सा ज्यादा होने से थोड़ा अच्छा होगा कोई भी जो आर्टिस्ट मणिपुरी डांस को प्यार कर रहा है सीखने के लिए आगे आ रहा है मेरे ख्याल से उनको प्यार करना चाहिए उनको सिखाना चाहिए उनको बढ़ावा देना चाहिए वो मणिपुरी डांस में एकदम इतना गहरा है जो आप जितना अंदर जाओगे ना वो आपको उतना अंदर जाने का और भी मन करेगा मैं ये बोलना चाहता हूँ कि हमारा जो कल्चर है बहुत रिच कल्चर है वो सिर्फ हमारा पास रखने से नहीं होगा सबका पास देना पड़ेगा ज्ञान और विद्या जितना आप फैलाएंगे उतना ज्ञान का आलो जो है हम देखेंगे तो मैं चाहता हूँ एज ए आर्टिस्ट एज ए डांसर और ये गवर्नमेंट भी ये सब लोग आगे जाना है उसको डांस मणिपुरी डांस क्या है उसको दूसरा आर्ट मतलब आउट ऑफ मणिपुर का जो है उनको भी थोड़ा समझना चाहिए
Manipur gi irang asi laksinanaba security force na paikalakpa cheksin thorang gi manung channa chingamadi tampa ki irang kali hainaba panariba mafam singda leptana search operation chathari police ki paw na hai Churachandpur district ki Maujang amadi Dampi Beles ani gi marakta leiriba chingsang parengda chathakiba search operation da masing yamlaba khutsukulai sing fagat pangamkre Security Force na fagalaba kutsukulai singi manungda magazine ga konaba AK-47 rifles ama magazine ga konana .303 rifle ama magazine ga konana 12 bore rifle ama double barrel rifle ama magazine ga konana semdoklaba Sktv'S rifles ama semdoklaba long range mortar pompi fit mari sangba ama semdoklaba long range mortar pompi fit manga sangba ama Number 36 hand grenade ani 7.62 mm gi nongmai maru taragamathoi .22 nongmai maru ani pipe bomb ahum yauna atei polam sing yauri farab kutsukulai sing Churachandpur police station da makata ba thabak paikhatna ba sinakre hairi nagalam rom da Imphal East district ki Saijang Laiching deki security force sing na thi bahum ba chathabada masing yamlaba kutsukulai khara fagat pangam kre hairi Police ki pauna maka taraduna security force sing na fagalaba kutsukulai singi manungda .22 rifles ama 12 DBBL rifles ama 51 mm gi mortar mari magazine amaga konana 9 mm pistol ama number 36 ki hand grenade nipan IED ani stun grenade manga tear smoke grenade tara tears chili grenade ama tube launching mari 12 bore ki kapayari maru ani 9 mm gi kapayari maru tara 7.62 mm gi kapayari maru humfu yauri fagalaba kutsu kulai sing adu yangang pokpi police station da makata ba thabak lokhan anaba sinakre hairi lonena Imphal West district ki wangoi police station na konba samusang Santipur maning laikai da leiba nga gi farm amadagi security force na DBBL gun ama detonator yaudaba number 36 hand grenade ani green smoke hand grenade ahum tube launching IA mari smoke grenade ama amadi atei kutsukulai sing machak sing fagat pangam kre hairi fagalaba kutsukulai sing wangoi police station da makata ba thabak lokhan na ba sinakre hairi Ngasi ayuki pung 8 rom taba aduwaida akaknaba paw ama fangbagi matung inna Kuntram doi Subasam Rifles amasung Bisupur District Police Commando gi apun bakangbu amana laukatpa thabakta Nambolgi Thangtek Terakong digi lona tingkrabala loluf KCPPWG gi ni haiba mioi ani tongan ba pungfamda fagat pangamkre Security Force apun bakangbu na fagat kraba mioi ani adudi Thangtek Terakong Nambol digi Wairakpam Jagat Chandra atopaming Theko Chahi Kuntraga Mathoi Apokpa W Ibo Choba Amasung Lekai Asimaktigi Pebam Roman atopaming Naupung Chahi Kungenipan Apokpa Pi Manihani Hairi Makoi Animak Foijing Jingning the Lake Hangba Maisnam Ngari Dukan Kwakaitel Dagi Doctor Ama Fayeng Dalaiba Oil Pump Amada Selgi Demand Tawuni Haiba Police ki wahang paukumda khangbangam bagaloinena Sagol Bandalaiba Private School Amadagi su Lupalising Manga Khomgat Pani Haiba Khangbangam Le Hairi Lunena Jagat Chandra dagi mobile phone ani amasung fangbangam ki Makoi ani makataba logi thabak lokhan anaba Nambol Police ta khutsinakre haina police ki pauna hairi Manipur gi khunung isai sakpada maming leirabi mangkada lemjaningai oiraba Women's Achiever Award English Singani Kunga Manga Kutsinaduna Ikai Kumnabu Utkre Federation of Indian Chambers of Commerce and Industry FICCI gi Women's Wing Oiriba FLO Northeast na Sinduna Thasi Kunga Matoida Vivanta Hotel the Pangtokpa Thorum Amada Lemjaningai Oiraba Mana Adu Assam gi Governor na Mangkada Kutsina Kibani Haiba Mana Asi Mangkana Chokthabanaidana Kathokpa Amagaloinana Art and Culture gi lamda thabak tawduna lakiba adubu sakhangbu oina pirakibani hairi
ngasi state este oikiba ainga sagi pau amuk pijari ICAR Regional Center Lamphel Party ki fangba report ki matung inna ngasi state asida khwaidigi sabagi chang Celsius degree kontrani aduga khwaidigi ingbagi changna Celsius degree 13.8 oiki nungsita yawbising manilgi changna ayukta chada humbudra mapan amasung numidang wairamdana chada kunmanga oiki aroibada maroiba pausing amuk kana pijari State Krishi Mela English ngani kunga mga ngasi hawdokre state amakakta natana laipak ama chokhatpada lau singuna chawba thawdang lawri haina Governor Ajay Kumar Ballana phongdokre Manipur gi miyam hawjik hingnabagi lanthengna natana nungai yaifabadi phangdre haina MPCC gi President K Megachandana haidi Maitai amadi Maitai Pangal gi mari tana thana ba yaroidaba marini social media da hunnariba sing para tambiba mathau tai haina amuko gi President PS Nando Luwangna phongdokre Amasung Manipur da sagaliba National Sport University chada marifuhumdoi hena saba loishilakle haina Youth Affairs and Sport ki Union Minister Dr. Mansukh Bandaviana phongdokre Matang asta bulletin solution jare Manipur miyam gi punsi da kwaidi gi hena maru oiba state asigi lepak asigi madi malim gi e pau singi damak SKTV news pu miyang taduna lebiyu kurum jare